ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯔꯛꯏꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯄꯦꯡꯕꯥ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯔꯣꯍꯤꯠꯅꯗꯤ ꯉꯥꯍꯩ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯣ ꯔꯣꯍꯤꯠ ꯄꯦꯡꯕꯥꯁꯤ ꯄꯥꯛ ꯐꯪꯗꯕꯅꯤꯅ ꯑꯩꯅ ꯄꯦꯡꯕꯥ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦ ꯉꯥꯍꯩꯗꯣ ꯃꯊꯪꯗ ꯆꯥꯖꯔꯛꯑꯒꯦꯕꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯔꯣꯍꯤꯠꯄꯨ ꯑꯗꯨꯗꯨꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯗꯧꯕ ꯃꯥꯜꯂꯦꯕꯀꯣ ꯑꯁꯤꯁꯨ ꯑꯩꯅ ꯐ꯭ꯔꯤꯖꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯍꯧꯕꯒꯤ ꯆꯥꯕ ꯌꯥꯕꯅꯦꯕꯀꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯩꯃꯅ ꯃꯣꯏ ꯌꯨꯝꯗ ꯍꯦꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯏꯔꯣꯜꯂꯒ ꯆꯥꯔꯛꯑꯣ ꯏꯆꯦ ꯗꯦꯕꯂꯥꯅ ꯍꯥꯏꯕꯅꯦ ꯑꯗꯨꯗꯣ ꯑꯩ ꯂꯩꯃ ꯏꯔꯣꯟꯗ꯭ꯔꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯣꯏꯅ ꯐꯖꯅ ꯁꯨꯔꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯅ ꯁꯨꯔꯦꯕꯀꯣ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯍꯥꯟꯕ ꯑꯔꯣꯏꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯉꯥ ꯑꯇꯥꯎꯕ ꯑꯃ ꯌꯥꯎꯔꯦ ꯃꯣꯔꯣꯛꯁꯦ ꯑꯩꯅ ꯍꯣꯔꯦꯟ ꯁꯥꯔꯝꯗ꯭ꯔꯗꯤ ꯆꯤꯛꯀꯦꯅ ꯍꯥꯞꯄꯅꯤ ꯉꯝꯕ ꯉꯝꯗꯕ ꯈꯪꯗꯦ ꯁꯤꯗꯤ ꯑꯗꯨꯒ ꯀꯣꯠꯅꯕ ꯈꯔ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯤꯕꯨꯗꯤ ꯇꯧꯗꯕꯅꯗꯤ ꯍꯦꯟꯅ ꯌꯦꯡꯉꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯃꯥꯡꯗ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯉꯁꯤꯗꯤ ꯃꯃꯥꯡꯗ ꯆꯥꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯥꯛ ꯃꯃꯥꯡꯗ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯈꯨꯕ ꯌꯥꯎꯕꯅꯦ ꯈꯨꯍꯥꯎꯑꯝꯅꯦ ꯁꯤꯗꯤ ꯑꯩ ꯀꯣꯠꯅꯤꯡꯉꯦ ꯑꯩ ꯀꯣꯠꯅꯤꯡꯉꯦ ꯆꯥꯡꯅ ꯀꯔꯤ ꯈꯨꯍꯥꯎꯅꯣ ꯈꯨꯍꯥꯎꯁꯤꯗ ꯁꯪꯒꯣꯝꯁꯦ ꯑꯩꯒꯤꯔꯣ 엄마. hai cả đếm à khoa đấy 면도.
กันทงเนี่ยนะ เดี๋ยวให้ดูมา ถ้าถูกพิกันเนี่ย ฮะกันน่ะชิคกันน่ะไอ้ชิคกันทงอ่ะ อืม
끝날 때 정말 끝날 때 도움을 줄게.